Wakhal de angang ni lay masu. Adubo haidorakpadadi ahal amadagi heli. Mangalgi wahai khuding maning mamang thathatuna nganglakhlibani. Khara yaurambara sido khara sumken amati yahorroi hanuba khara khau kaidorage. Hairene wangang bade ha classes sum wakhalabani na. Asing baira nade ko lam haijilu baya banate toina mare horaknabani. Kok sitangi noknari basida chiraise manung hanjin ba hinjin khini wakhalna. Wase ai makhata ningre chani haido phajana chathuro adu madam chana di halo ko mayam pullaga makhadi kaidoraba humgi makhado kaino milu hongbam duda ahingle ke hairo nate he ekoi so yum thoglo chelasi longlesi kaina ka hayak to ma leba yam hawtre koktang ba nang henjele yamna ko yam thin henjele ai thamage yare kanada nomda oina ne khairuro chen chong bagi matam do ma ai koksida dina chang ha basunge yade hoju phawbagi de allergy to bodawna yam haina da ba matanga moiri ado phajana chathoro khara nungsige tawe hanu banangse hairam laga phone do kakhi tupa do so thamkhraba call adu de yeng laga nokjai call do thamkhiba da ngari baso hanjin tawi akon bada hairam liba wahai dugi pakhum khonjal thokna piram ge khanna adu pairak mandaba do da text oine iraga tharami khara kaya rekoide love you do marai mama isogolang lam gano ko marai mama so lam gano bairaga sulayram gano momon khajik tom noklamo harauna call receive da wiro ko kaine klei roi madam chana pathala gadoini nupi maso tharakle badu nokfetau na pari ngai tanja atuda call amuksu tawrei isaulang lapna machinda tamna soli pairoi call gamta pairoi ba irang yam pame nangna noirasu aida ngang yam oiri adugi wakhal engonda matang yam chadri aina matang chada irang haplurabadi lairi bai bungani na khangla dine ai soidan hat ke haidoini hauki ba pumba manglan gum khallei haujak tai bung makeup thoglakpada haina call do damang pai haudre pung yeng lobada su thenglamle hallaga call back tawrubagi thawna suloikre makeup sidadi ikai khangde haina khigadabado nakong aduda taba pamludre mahausa natre wakhalda khanjai hainingba ngangningba pendaba kaya ama leirabasu madugi matam henkre call back tawbagi mahuta text oina wahi khara iraga tharami mangalda thajadaba makeup ni laklamni ba call se adubo call do mirai bagi wadinate adugi sumatakta aidi pumnamak kawbatam khrabani numidang thenglaga hujthana kadaba wari sulaiti waroganu ko adu kaiba matamda ningsingdaba ngamlaga ngasina karigi ningsingnakliba kai hobiraklano soli khanglaba tamoise hanjin wakhal sida waba pina baso onabigano kana gumboiram labadi haju phaba phone asida number haplaroi adubo noma maram khanglakani chali punsi khongjat ki lambi do da makeup am phawu yetningde matungai bo ngasi ge sigumna ningsing birakano aina somo khana hokiba wari ningsing lo basu pamje thamoi pungamda haukraba wari ningsing chaina khangduna mitlu pirang I hokiba lamlanba mahak tugi damakni kari maribo lainariba haujina ningol loibigi mitlu pirangna nonglik mabo oi handuna makhol thokna tengthana pena kapchakhiba mikup khara adusu akha karau na mohochilan makum tha oina chujariba nonga doge akha karau marakta maikai khangdana setli banung sitna ireibu onduna adumak palefam khangdana chantha krasano amuk hana jaina piningdre pamdre hanjilakba kalakuma su phaudre anangba henba kanagumba magisu
ꯐꯣꯟꯗꯨ ꯁ꯭ꯋꯤꯆ ꯑꯣꯐ ꯊꯝꯖꯤꯜꯂꯒ ꯇꯦꯕꯜ ꯃꯊꯛꯇꯨꯗ ꯒ꯭ꯌꯥꯟꯃꯦꯟ ꯇꯥꯗꯅ ꯂꯪꯁꯤꯟꯈꯤ꯫ ꯅꯨꯡꯁꯤꯔꯤꯕ꯭ꯔꯥ ꯉꯁꯤꯃꯛꯁꯨ ꯑꯗꯨꯃꯛ ꯋꯥꯔꯤꯕ꯭ꯔꯥ ꯃꯍꯧꯁꯥꯒꯨꯝ ꯃꯥꯒꯤꯗꯃꯛ ꯅꯠꯇ꯭ꯔꯒ ꯃꯍꯧꯁꯥꯅꯤ ꯈꯟ ꯑꯣꯏꯅꯔꯤꯕ꯭ꯔꯥ ꯑꯗꯨ ꯀꯨꯏꯅ ꯅꯨꯄꯤ ꯃꯉꯣꯟꯗꯒꯤ ꯇꯨꯃꯤꯟ ꯂꯩꯕꯗꯨ ꯑꯣꯏꯈ꯭ꯔꯕ꯭ꯔꯥ ꯃꯍꯥꯛꯇꯨ ꯀꯅꯥꯒꯨꯝꯕꯤ ꯑꯃꯒꯤ ꯄꯥꯟꯈ꯭ꯔꯕ꯭ꯔꯥ ꯃꯄꯨ ꯁꯛꯈꯪꯗꯕꯤ ꯃꯍꯥꯛ ꯑꯗꯨꯒꯤ ꯋꯥꯍꯪ ꯉꯥꯛꯇ ꯉꯥꯏꯍꯧꯔꯦ꯫ ꯄꯥꯎꯈꯨꯝ ꯄꯥꯝꯂꯤꯕ ꯆꯤꯟꯕꯥꯜ ꯃꯥꯁꯨ ꯂꯣꯟꯊꯣꯛꯇꯕꯤ ꯑꯣꯟꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯍꯧꯁꯥꯒꯤ ꯈꯣꯡꯆꯠ ꯇꯨꯡꯏꯟꯗꯨꯅ ꯔꯤꯇꯨ ꯀꯌꯥꯁꯨ ꯍꯧꯈ꯭ꯔꯦ꯫ ꯍꯥꯟꯅꯒꯤ ꯍꯥꯟꯅ ꯑꯗꯨꯃꯛ ꯑꯍꯣꯡꯕ ꯀꯔꯤꯁꯨ ꯂꯩꯇꯅ ꯎꯔꯤ ꯔꯤꯇꯨꯒꯤ ꯈꯣꯡꯆꯠꯇꯨꯃ꯫ ꯅꯣꯡꯃꯒꯤ ꯁꯤꯟꯊꯥꯗ ꯑꯍꯣꯡꯕ ꯀꯔꯤꯁꯨ ꯎꯗꯦ꯫ ꯑꯗꯨꯕꯨ ꯅꯤꯡꯉꯣꯜ ꯃꯥꯒꯤ ꯊꯃꯣꯏ ꯃꯩꯆꯥꯛꯇꯤ ꯍꯦꯟꯅ ꯑꯗꯨꯝ ꯍꯥꯞꯂꯔꯤ꯫ ꯂꯨꯋꯥꯡꯂꯩꯃ ꯑꯍꯤꯡꯗꯨ ꯄꯥꯛꯅ ꯇꯨꯝꯊꯕ ꯌꯥꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯉꯥꯏꯍꯥꯛ ꯇꯨꯝꯊꯈꯤꯕ ꯑꯗꯨ ꯀꯌꯥꯗ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯨꯔꯕꯅꯣ ꯈꯪꯗꯦ꯫ ꯄꯨꯡ 8:30 ꯍꯦꯜꯂ ꯐꯥꯎꯕ ꯃꯤꯀꯞ ꯊꯣꯛꯇ ꯑꯗꯨꯃꯛ ꯇꯨꯝꯂꯤ꯫ ꯅꯣꯡꯁꯨ ꯆꯥꯡ ꯑꯃꯗ ꯊꯤꯠꯂꯤ ꯊꯤꯠꯂꯤ ꯆꯨꯔꯤ ꯑꯗꯨꯃꯛ꯫ ꯃꯕꯨꯡ ꯑꯍꯜ ꯄꯨꯟꯁꯤꯕꯗꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯆꯜꯅꯨꯄꯤꯅ ꯍꯧꯒꯠꯂꯛꯇ꯭ꯔꯤꯕꯗꯨ ꯀꯩꯗꯧꯔꯕꯖꯥꯠꯅꯣ ꯈꯟꯅ ꯃꯆꯟꯒꯤ ꯀꯥꯗ ꯀꯧꯗꯨꯅ ꯆꯪꯂꯛꯏ꯫ "ꯑꯇꯣꯝꯕꯤ, ꯑꯇꯣꯝꯕꯤ, ꯇꯥꯕ꯭ꯔꯣ ꯅꯪꯕꯣ? ꯑꯇꯣꯝꯕꯤ, ꯍꯧꯖꯤꯛꯐꯥꯎ ꯍꯧꯒꯠꯇ꯭ꯔꯤꯕꯣ ꯇꯧꯔꯤꯁꯤꯕꯣ? ꯀꯣꯂꯦꯖ ꯀꯝꯇ ꯆꯠꯂꯔꯣꯏꯗ꯭ꯔꯣ ꯅꯪꯕꯣ? ꯄꯨꯡꯁꯤ 8:30 ꯍꯦꯜꯂꯦꯅꯦ." ꯃꯕꯨꯡꯅ ꯉꯥꯡꯗꯅ ꯆꯪꯂꯛꯂꯒ ꯀꯧꯔꯤꯕꯗꯨ ꯇꯥꯕꯤꯕ ꯅꯠꯇꯦ꯫ "ꯑꯇꯣꯝꯕꯤ, ꯑꯇꯣꯝꯕꯤ, ꯁꯤ ꯇꯥꯕ꯭ꯔꯣ ꯅꯪꯕꯣ? ꯍꯧꯒꯠꯂꯣ, ꯀꯣꯂꯦꯖ ꯀꯝꯇ ꯆꯠꯂꯔꯣꯏꯗ꯭ꯔꯣꯃꯤ ꯅꯪꯕꯣ?" ꯃꯅꯥꯛ ꯅꯛꯁꯤꯜꯂꯛꯂꯒ ꯃꯕꯨꯡꯅ ꯃꯁꯥ ꯅꯣꯝꯂꯒ ꯍꯧꯗꯣꯔꯛꯂꯕꯗꯗꯤ ꯃꯕꯨꯡꯂꯣꯝꯗ ꯑꯣꯟꯊꯣꯔꯛꯂꯒ ꯃꯃꯤꯠꯇꯨ ꯄꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯈꯨꯠꯅ ꯅꯣꯏꯗꯨꯅ ꯄꯥꯡꯅꯕ ꯍꯣꯠꯅꯔꯛꯏ꯫ ꯇꯞꯅ ꯃꯕꯨꯡꯕꯨ ꯀꯧꯔꯒ ꯍꯥꯏꯔꯛꯏ꯫ "ꯇꯥꯝꯆꯥ, ꯄꯨꯡ ꯀꯌꯥ ꯇꯥꯈ꯭ꯔꯒꯦ? ꯃꯤꯀꯞꯀ ꯑꯝꯇ ꯊꯣꯛꯇ꯭ꯔꯤ ꯉꯁꯤꯗꯤ." "ꯄꯨꯡ 8:30 ꯍꯦꯜꯂꯕꯅꯤ꯫ ꯅꯣꯡ ꯆꯨꯕꯁꯤꯗ ꯅꯁꯥꯒ ꯅꯨꯡꯉꯥꯏꯇꯕ꯭ꯔꯣ ꯅꯪꯕꯣ? ꯑꯍꯤꯡꯗ ꯏꯪꯕ꯭ꯔꯣ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯟꯒꯤ ꯃꯔꯥꯏꯕꯛꯇ ꯃꯈꯨꯠꯅ ꯊꯝꯗꯨꯅ ꯌꯦꯡꯖꯩ꯫ "ꯀꯩꯝ ꯇꯧꯗꯤꯌꯦ꯫ ꯍꯧꯒꯠꯂꯒꯦ꯫ ꯑꯍꯤꯡꯗꯣ ꯐꯅ ꯀꯨꯏꯅ ꯇꯨꯝꯊꯧ ꯌꯥꯗꯕ꯫ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗ ꯑꯣꯏꯅ ꯇꯨꯝꯊꯈꯤꯕꯗꯨꯗ ꯃꯤꯀꯞ ꯊꯣꯛꯄꯒ ꯂꯣꯏ ꯀꯥꯎꯔꯦ꯫ ꯑꯗꯨ ꯇꯥꯝꯆꯥ, ꯊꯕꯛ ꯆꯠꯂꯔꯣꯏꯗ꯭ꯔꯣ? ꯉꯜꯂꯤꯕꯣ ꯉꯁꯤꯗꯤ?" "ꯉꯁꯤꯗꯤ ꯆꯠꯂꯔꯣꯏꯗ. ꯅꯣꯡ ꯃꯔꯛꯁꯤꯗ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛꯁꯤꯒ ꯌꯥꯔꯔꯣꯏ. ꯅꯁꯥꯗꯣ ꯏꯪꯍꯟꯒꯅꯨꯀꯣ, ꯅꯣꯡꯁꯨ ꯆꯨꯏ. ꯏꯪꯕꯁꯤꯗ ꯏꯔꯨꯒ ꯂꯨꯖꯔꯒ ꯅꯪꯅ ꯆꯥꯛꯀ ꯊꯣꯡꯕꯗꯣ ꯃꯗꯨ ꯇꯧꯔꯅꯨ. ꯇꯨꯝꯁꯤꯠꯀ ꯐꯥꯗ꯭ꯔꯦ ꯑꯃꯨꯛ ꯅꯥꯔꯛꯀꯅꯤꯀꯣ. ꯇꯥꯝꯆꯥ ꯑꯣꯏꯅ ꯆꯥꯛꯇꯣ ꯊꯣꯡꯕꯤꯔꯒꯦ. ꯉꯁꯤꯒꯤꯗꯤ ꯅꯃꯥꯏ ꯅꯃꯤꯠꯇꯨ ꯇꯥꯊꯣꯛꯑꯒ ꯆꯥꯒ ꯂꯣꯏꯔꯕꯅꯤ. ꯊꯛꯂꯒꯅꯦ ꯐꯩꯖꯨꯞ ꯃꯅꯨꯡꯗ ꯂꯩꯒꯗꯧꯕ." ꯃꯆꯟꯅ ꯋꯥ ꯃꯈꯥ ꯍꯥꯏꯕ ꯅꯪꯗ꯭ꯔꯤꯉꯩ ꯃꯕꯨꯡꯗꯨ ꯊꯣꯛꯈ꯭ꯔꯦ꯫ ꯃꯕꯨꯡ ꯑꯅꯤꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯆꯟꯕꯨ ꯂꯨꯅ ꯇꯧꯖꯕꯅꯤ꯫ ꯑꯗꯨꯃꯛꯅ ꯃꯆꯟꯅꯁꯨ ꯃꯕꯨꯡ ꯑꯅꯤꯕꯨ ꯅꯤꯡꯖꯕꯅꯤ꯫ ꯑꯉꯝꯕ ꯊꯕꯛꯇꯗꯤ ꯅꯨꯄꯤꯅ ꯇꯧꯒꯗꯕꯅꯤ꯫ ꯃꯆꯟꯅ ꯇꯧꯖꯅꯤ ꯍꯥꯏꯅ ꯏꯟꯊꯣꯛꯂꯒ ꯊꯝꯕ ꯉꯝꯕ ꯃꯕꯨꯡ ꯌꯥꯎꯗꯦ꯫ ꯂꯩꯃ ꯃꯆꯤꯟꯗ ꯃꯇꯣꯝꯇ ꯁꯣꯜꯍꯧꯏ꯫ ꯑꯩꯁꯦ ꯃꯣꯏ ꯃꯌꯥꯝꯅ ꯈꯨꯝ ꯂꯩꯅꯥ ꯆꯦꯟꯕꯤꯗꯧꯅ ꯍꯦꯛꯇ ꯈꯟꯕ꯭ꯔꯥ ꯈꯪꯗꯦꯃꯤ꯫ ꯈꯔ ꯏꯪꯒꯟꯕꯁꯤꯗ ꯏꯪꯕ ꯌꯥꯗꯕꯁꯦ ꯑꯩꯅꯔ ꯍꯥꯏꯕꯅꯤꯗ꯫ ꯑꯗꯨꯒ ꯃꯤꯀꯞꯀ ꯊꯣꯛꯆꯗꯕꯁꯤꯕꯨ ꯑꯩꯅꯔꯣꯕꯁꯤꯕꯣ? ꯇꯨꯝꯂꯝꯗꯥꯏ ꯈꯟꯕ ꯍꯧꯈꯤꯕ ꯋꯥꯈꯜ ꯑꯗꯨꯒꯤ ꯃꯅꯤꯜ ꯀꯣꯛꯇ꯭ꯔꯤ꯫ ꯋꯥꯈꯜꯗ ꯑꯃꯨꯛ ꯈꯟꯖꯩ꯫ ꯅꯣꯡꯁꯤꯁꯨ ꯍꯥꯡꯉꯝꯗꯦꯅꯦ꯫ ꯉꯔꯥꯡꯁꯨ ꯅꯣꯡ ꯃꯔꯛꯇ ꯍꯦꯔꯣꯏꯟ ꯁꯥꯔꯨꯕꯒꯤ ꯁ꯭ꯀꯨꯜ ꯗ꯭ꯔꯦꯁꯁꯨ ꯆꯣꯠꯄꯗ ꯅꯠꯇꯦꯕ, ꯂꯩꯈꯣꯝꯁꯨ ꯇꯩꯈꯤꯕꯅꯤ꯫ ꯑꯩꯈꯣꯏ ꯕꯥꯅ ꯀꯣꯟꯅ ꯁꯨꯔ ꯍꯥꯏꯕꯗꯨꯗ ꯑꯗꯨꯝ ꯀꯥꯎꯔꯦ, ꯁꯨꯍꯧꯗ꯭ꯔꯦ꯫ ꯉꯁꯤꯗꯤ ꯂꯦꯞꯄꯒꯦ, ꯆꯠꯂꯔꯣꯏꯒꯦꯗ꯫ ꯅꯣꯡꯁꯤꯒ ꯆꯥꯛꯆꯥ ꯇꯣꯛꯑꯒ ꯇꯨꯝꯃ ꯂꯩꯊꯣꯛꯀꯦ, ꯇꯨꯝꯁꯤꯠꯀ ꯑꯝꯇ ꯐꯥꯗꯦ." ꯑꯁꯤ ꯈꯟꯅ ꯐꯣꯟꯗꯨ ꯊꯤꯔꯛꯏ꯫ ꯐꯣꯟꯗꯨ ꯅꯍꯥꯟ ꯃꯈꯩꯗꯤ ꯇꯨꯝꯂꯝꯗꯥꯏ ꯑꯅꯝꯕꯅ ꯃꯥꯒꯤ ꯃꯣꯟ ꯃꯅꯥꯛ ꯑꯗꯨꯗ ꯑꯗꯨꯝ ꯊꯅꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯐꯃꯨꯡ ꯃꯅꯥꯛꯇ ꯂꯩꯇ꯭ꯔꯕꯗꯨꯗꯗꯤ ꯀꯣꯌꯦꯡ ꯌꯦꯡꯗꯨꯅ ꯊꯤꯔꯛꯏ꯫ ꯃꯗꯨꯗꯁꯨ ꯂꯩꯇ꯭ꯔꯕꯗ ꯊꯥꯔꯤꯕ ꯇꯦꯕꯜ ꯑꯗꯨꯗ ꯃꯉꯛꯇꯨ ꯊꯥꯡꯒꯠꯂꯛꯇꯨꯅ ꯑꯃꯨꯛ ꯌꯦꯡꯉꯤ꯫ ꯂꯩꯕ ꯎꯔꯕꯗꯨꯗꯗꯤ ꯂꯧꯔꯒ ꯀꯣꯜ ꯇꯧꯒꯦ ꯍꯥꯏꯅ ꯂꯣꯛꯇꯨ ꯑꯃꯨꯛ ꯍꯥꯡꯒꯦ ꯅꯝꯕꯗ ꯉꯥꯜꯂꯛꯇꯕ ꯑꯗꯨꯗ ꯀꯔꯤꯅꯣ ꯍꯥꯏꯐꯦꯠ ꯈꯜꯂꯒ ꯐꯣꯟꯗꯨ ꯑꯣꯐ ꯂꯩꯔꯝꯕꯗꯨꯗ ꯉꯛꯏ, ꯚꯥꯞ ꯑꯣꯏꯗꯦ꯫ ꯀꯣꯜ ꯂꯤꯁꯇ ꯆꯪꯂꯒ ꯑꯌꯤꯡꯕꯤꯗ ꯀꯣꯜ ꯇꯧꯒꯦ ꯈꯜꯂꯝꯕꯅꯤ꯫ ꯑꯌꯤꯡꯕꯤꯅ ꯑꯣꯏꯅ ꯀꯣꯜ ꯇꯧꯔꯛꯏ꯫ ꯂꯩꯔꯝꯂꯤꯕ ꯐꯤꯚꯝ ꯑꯗꯨꯒꯤ ꯐꯩꯖꯨꯞꯇꯨ ꯆꯤꯡꯈꯠꯂꯒ ꯑꯃꯨꯛ ꯄꯨꯔꯥ ꯍꯤꯞꯊꯈ꯭ꯔꯦ꯫ "ꯍꯜꯂꯣ, ꯑꯌꯤꯡꯕꯤ?" "ꯇꯥꯏꯌꯦ꯫ ꯀꯩꯅꯣ ꯉꯁꯥꯏꯗꯒꯤ ꯐꯣꯟ ꯑꯣꯐ ꯂꯩꯔꯤꯗꯨꯕꯣ?" "ꯈꯪꯗꯦ ꯑꯩꯁꯨ. ꯅꯪꯉꯣꯟꯗ ꯀꯣꯜ ꯇꯧꯒꯦꯅ ꯇꯧꯕꯗ ꯑꯣꯐ ꯂꯩ ꯈꯪꯂꯛꯏꯅꯤ."
ꯑꯣ ꯑꯩꯗꯤ ꯆꯦꯟꯈ꯭ꯔꯕꯒ ꯈꯜꯂꯨꯔꯦ ꯑꯗꯨꯕꯨ ꯂꯩꯔꯗꯤ ꯑꯩꯅ ꯁꯥꯔꯤꯕ ꯃꯊꯥ ꯋꯥꯔꯤꯁꯨꯕꯨ ꯋꯥꯖꯈꯤꯗ꯭ꯔꯅꯦ ꯑꯗꯣ ꯑꯌꯤꯡꯕꯤ ꯍꯥꯎ ꯇꯥꯏꯌꯦ ꯇꯥꯏꯌꯦ ꯑꯌꯤꯡꯕꯤꯁꯨ ꯊꯕꯛ ꯂꯣꯏꯁꯤꯟꯗꯨꯅ ꯐꯣꯟꯗ ꯂꯥꯎꯗ ꯁ꯭ꯄꯤꯀꯔ ꯊꯥꯔꯒ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯅꯤ ꯅꯣꯡꯅꯒ ꯆꯨꯕꯅ ꯇꯞꯅꯒ ꯍꯥꯏꯔꯛꯄ ꯅꯠꯇꯦ ꯑꯩꯗꯣ ꯉꯁꯤ ꯁ꯭ꯀꯨꯜ ꯂꯥꯛꯑꯔꯣꯏ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯍꯣꯔꯦꯟ ꯅꯪꯅ ꯉꯥꯏ ꯂꯩꯔꯝꯃꯗꯤ ꯍꯥꯏꯗꯨꯅ ꯍꯥꯏꯍꯧꯔꯤꯅꯤ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯑꯌꯤꯡꯕꯤꯅ ꯍꯪꯂꯛꯏ ꯐꯃꯨꯡꯗꯒꯤꯔꯣ ꯀꯩꯗꯧꯔꯒꯦ ꯅꯁꯥꯒ ꯉꯝꯗ꯭ꯔꯕꯣ ꯍꯧꯖꯤꯛꯐꯥꯎ ꯍꯧꯒꯠꯇ꯭ꯔꯤꯕꯣ ꯍꯥꯏꯁꯦ ꯍꯧꯒꯠꯇ꯭ꯔꯤ ꯁꯤꯁꯨ ꯇꯥꯝꯆꯧꯅ ꯍꯧꯗꯣꯛꯑꯝꯃꯤꯅꯤ ꯏꯁꯥꯕꯨꯗꯤ ꯀꯩꯝꯇ ꯇꯧꯗꯦꯗ ꯁ꯭ꯀꯨꯜ ꯂꯥꯛꯄꯗꯨ ꯇꯜꯂꯤ ꯅꯣꯡ ꯃꯔꯛꯁꯤꯗ ꯉꯔꯥꯡꯗꯨꯁꯨ ꯍꯧꯗ꯭ꯔꯤ ꯗ꯭ꯔꯦꯁꯇꯣ ꯀꯥꯎꯔꯕ ꯁ꯭ꯀꯨꯜ ꯗ꯭ꯔꯦꯁꯇꯣ ꯂꯩꯈꯣꯝ ꯉꯥꯛꯇ ꯉꯥꯏꯈꯤꯕꯅꯦꯕ ꯑꯩ ꯉꯔꯥꯡ ꯇꯨꯕꯩ ꯑꯌꯤꯡꯕꯤ ꯉꯛꯂꯞꯅ ꯍꯥꯏꯔꯛꯏ ꯏ ꯅꯪꯗꯤ ꯀꯥꯏꯗ ꯂꯩꯈꯣꯝꯅꯣ ꯍꯥꯏꯁꯦ ꯑꯣ ꯉꯔꯥꯡ ꯁ꯭ꯀꯨꯜ ꯍꯜꯂꯛꯄꯗꯅꯦ ꯅꯣꯡ ꯆꯣꯠꯂꯅꯤꯅ ꯅꯣꯡ ꯃꯔꯛꯇꯨꯗ ꯊꯣꯡꯒꯥꯜꯗꯒꯤ ꯆꯦꯜꯂꯛꯄꯗ ꯅꯥꯟꯊꯨꯔꯤꯕ ꯑꯌꯤꯡꯕꯤꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯉꯛꯈ꯭ꯔꯦ ꯉꯁꯥꯏꯗꯒꯤ ꯂꯨꯋꯥꯡ ꯂꯩꯃꯅ ꯁ꯭ꯀꯨꯜ ꯄꯜꯂꯤꯕꯁꯤ ꯑꯍꯥꯟꯕ ꯇꯥꯕꯗ ꯁꯣꯏꯔꯥ ꯍꯥꯏꯅ ꯈꯜꯂꯨꯕꯅꯤ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯑꯁꯨꯝ ꯍꯥꯏꯖꯤꯜꯂꯛꯂꯕ ꯑꯁꯤꯗꯗꯤ ꯊꯣꯛꯂꯕ ꯃꯈꯨꯝ ꯂꯩ ꯀꯩꯅꯣ ꯅꯪ ꯉꯥꯡꯉꯤꯗꯨꯕꯣ ꯁꯣꯅꯣ ꯆꯨꯔꯛꯀꯅꯨꯀꯣ ꯉꯁꯥꯏꯗꯒꯤ ꯇꯥꯒꯦ ꯌꯥꯎꯅ ꯇꯥꯕꯅꯤ ꯑꯍꯥꯟꯕꯗꯗꯤ ꯁꯣꯏꯔꯤ ꯃꯥꯜꯂꯦ ꯈꯟꯕꯅꯤ ꯑꯗꯨꯒ ꯋꯥꯍꯩ ꯈꯨꯗꯤꯡꯒꯤ ꯁ꯭ꯀꯨꯜ ꯂꯩ ꯀꯅꯥꯒꯤ ꯀꯔꯤ ꯁ꯭ꯀꯨꯜꯅꯣ ꯍꯥ ꯑꯁꯤ ꯐꯥꯎꯕ ꯍꯟꯕꯤꯕ ꯅꯠꯇꯦ ꯋꯥꯈꯜꯗꯨ ꯂꯨꯋꯥꯡ ꯂꯩꯃꯗꯤ ꯉꯔꯥꯡ ꯋꯥꯈꯜ ꯑꯃꯗꯅꯤ ꯂꯩꯔꯒ ꯍꯥꯏꯔꯛꯂꯤꯕꯗꯨ ꯀꯩꯅꯣ ꯉꯁꯥꯏꯗꯒꯤ ꯂꯤꯔꯤꯕ ꯁꯥꯔꯤꯕ ꯋꯥꯔꯤꯁꯤ ꯒ꯭ꯌꯥꯟꯒ ꯑꯝꯇ ꯇꯥꯗ꯭ꯔꯕꯣ ꯅꯪꯕꯣ ꯀꯩꯅꯣ ꯉꯥꯎꯔꯕꯣ ꯀꯗꯥꯏꯗꯒꯤ ꯅꯣꯡꯅ ꯆꯣꯠꯂꯤꯅꯣ ꯁꯣꯅꯣ ꯆꯨꯕ ꯍꯧꯔꯛꯑꯕꯣ ꯅꯪ ꯑꯃꯨꯛ ꯍꯧꯖꯤꯛꯁꯤꯕꯨ ꯀꯩꯅꯣ ꯊꯥ ꯄꯥꯡꯈꯠꯂꯛꯄꯔꯣ ꯁꯤꯙꯔꯛꯄꯔꯣ ꯂꯨꯋꯥꯡ ꯂꯩꯃꯗꯤ ꯁꯥꯎꯅꯤꯡꯉꯤ ꯀꯩꯅꯣ ꯄꯥꯡꯈꯠꯂꯛꯄ ꯊꯥꯁꯤ ꯀꯥꯏꯗꯦ ꯃꯤꯅ ꯉꯥꯡꯂꯤꯁꯦ ꯊꯥꯖꯗ꯭ꯔꯤꯅꯤ ꯅꯪꯒꯤꯁꯦ ꯑꯣ ꯅꯪꯅ ꯉꯥꯡꯉꯤꯗꯣ ꯑꯩꯕꯨꯗꯤ ꯒ꯭ꯌꯥꯟ ꯇꯥꯏꯌꯦ ꯑꯗꯣ ꯅꯁꯥꯃꯨꯛꯇ ꯒ꯭ꯌꯥꯟꯗꯣ ꯇꯥꯔꯤꯕ ꯌꯦꯡꯖꯧ ꯍꯥꯏꯕ ꯇꯥꯏ ꯀꯩꯅꯣ ꯇꯥꯕꯒꯤꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤꯁꯦ ꯍꯣ ꯑꯇꯥꯕ ꯑꯩꯗꯤꯅꯦ ꯀꯣꯛ ꯃꯩꯒ ꯂꯣꯏꯅ ꯉꯥꯎꯔꯦ ꯃꯔꯤ ꯃꯈꯣꯡ ꯑꯃꯠꯇ ꯍꯦꯛ ꯁꯝꯅꯗ꯭ꯔꯦ ꯐꯔꯦꯁꯦ ꯅꯁꯥꯅꯕꯨ ꯒ꯭ꯌꯥꯟ ꯇꯥꯔꯗꯤ ꯉꯔꯥꯡ ꯀꯣꯂꯦꯖꯇꯣ ꯀꯅꯥꯒ ꯍꯟꯃꯤꯟꯅꯔꯛꯀꯦ ꯂꯨꯋꯥꯡ ꯂꯩꯃꯗꯣ ꯋꯥꯈꯜ ꯈꯪꯂꯥꯛ ꯂꯥꯛꯄꯗꯧꯅ ꯇꯧꯔꯛꯏ ꯇꯥꯎꯔꯨꯔꯦ ꯉꯥꯏꯍꯥꯛꯇꯤ ꯂꯩꯍꯥꯎ ꯂꯩꯇ꯭ꯔꯕ ꯂꯩꯅꯝ ꯆꯦꯜꯂꯔꯣꯏꯗꯕ ꯅꯨꯡꯁꯤ ꯃꯪꯂꯥꯟ ꯑꯗꯨꯒꯤ ꯏꯄꯥꯛ ꯑꯗꯨꯗ ꯂꯨꯞꯂꯨꯔꯦ ꯄꯨꯡꯆꯥ ꯈꯔ ꯑꯣꯏꯔꯤꯕ ꯇꯥꯏꯕꯪꯒꯤ ꯀꯥꯡꯂꯣꯟ ꯉꯥꯏꯍꯥꯛ ꯀꯥꯎꯗꯨꯅ ꯁꯪꯁꯥꯔ ꯑꯃꯗ ꯂꯩꯔꯨꯔꯦ ꯃꯁꯤ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗ ꯃꯇꯣꯝꯗ ꯊꯃꯣꯏꯅꯨꯡꯗ ꯆꯩꯖꯩ ꯏꯀꯥꯏꯕ ꯈꯪꯃꯟꯗꯦꯗꯀꯣ ꯅꯪꯁꯦ ꯍꯥꯏꯅ ꯂꯨꯋꯥꯡ ꯂꯩꯃꯅ ꯇꯨꯃꯤꯟ ꯂꯩꯕ ꯑꯗꯨꯗ ꯑꯌꯤꯡꯕꯤꯅ ꯃꯈꯥ ꯇꯥꯔꯛꯏ ꯀꯩꯅꯣ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯤꯁꯤꯅ ꯇꯥꯗ꯭ꯔꯕꯣ ꯒ꯭ꯌꯥꯟ ꯂꯥꯛꯄꯗ ꯑꯇꯣꯞꯄ ꯄ꯭ꯂꯥꯅꯦꯠꯇꯒꯤ ꯇꯥꯔꯛꯄꯒꯨꯝ ꯀꯣꯛꯃꯩ ꯏꯉꯥꯎ ꯉꯥꯎꯔꯒ ꯀꯔꯝꯕ ꯁꯪꯁꯥꯔꯗꯅꯣ ꯑꯩꯅ ꯂꯩꯔꯤꯁꯤꯕꯨ ꯀꯥꯏꯅ ꯈꯜꯂꯤꯔꯃꯤ ꯍꯥ ꯉꯥꯏꯈꯣꯀꯣ ꯒ꯭ꯌꯥꯟꯒ ꯑꯝꯇ ꯃꯥꯡꯒꯤꯅꯨ ꯑꯝꯇ ꯉꯥꯏꯈꯣ ꯖꯤꯡꯒ ꯂꯥꯎꯕ꯭ꯔꯕ ꯇꯥꯔꯛꯄꯗ ꯉꯔꯥꯡ ꯀꯣꯂꯦꯖꯇꯗꯤ ꯍꯜꯂꯛꯄꯗꯣ ꯅꯣꯡ ꯆꯨꯈꯤꯗꯕꯅꯤꯀꯣ ꯂꯨꯋꯥꯡ ꯂꯩꯃ ꯈꯨꯝꯐꯝ ꯈꯪꯗ ꯀꯣꯏꯊꯣꯛꯂꯒ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯉꯔꯥꯡ ꯃꯪꯗꯣ ꯇꯥꯏꯕꯪ ꯑꯣꯏꯔꯕꯣꯏ ꯅꯤꯡꯉꯨꯔꯦ ꯀꯣꯂꯦꯖ ꯍꯜꯂꯛꯄꯗꯗꯤ ꯅꯪꯒ ꯍꯟꯃꯤꯟꯅꯔꯦ ꯅꯤꯡꯁꯤꯡꯂꯛꯏ ꯑꯩꯁꯨ ꯂꯣꯏ ꯈꯪꯉꯤ ꯉꯁꯥꯏꯗꯒꯤ ꯁꯥꯟꯅꯔꯤ ꯋꯥꯔꯤꯁꯦ ꯀꯩꯅꯣꯝꯅꯤ ꯍꯥꯏꯁꯤ ꯑꯩ ꯈꯪꯉꯕꯅꯤ ꯀꯩꯅꯣꯝꯃ ꯇꯧꯔꯝꯒꯅꯤ ꯅꯆꯤꯟ ꯊꯤꯒꯅꯨ ꯅꯪ ꯀꯩꯗꯧꯔꯒꯦ ꯀꯩꯅꯣ ꯀꯩꯝ ꯇꯧꯗꯤꯌꯦ ꯃꯪꯅꯦ ꯍꯥꯏꯔꯤꯁꯤꯗꯤ ꯑꯇꯩꯗ ꯑꯣꯏꯗꯕ ꯉꯥꯡꯂꯁꯨ ꯑꯩꯉꯣꯟꯗꯗꯤ ꯉꯥꯡꯗꯕꯅꯗꯤ ꯐꯕꯅꯤꯀꯣ ꯅꯪ ꯑꯩꯕꯨ ꯀꯩ ꯑꯣꯏꯗꯕ ꯉꯥꯡꯉꯒꯦ ꯍꯥꯏꯁꯦ ꯑꯌꯤꯡꯕ ꯋꯥꯗꯣ ꯁꯦꯔꯤꯌꯁ ꯇꯥꯅ ꯍꯥꯏꯔꯛꯏ ꯂꯨꯋꯥꯡ ꯂꯩꯃ ꯀꯩꯅꯣꯝꯃ ꯇꯧꯔꯦ ꯍꯥꯏꯕꯁꯤ ꯃꯁꯥꯅ ꯍꯥꯏꯗ꯭ꯔꯕꯁꯨ ꯃꯥꯅ ꯈꯪꯈ꯭ꯔꯦ ꯐꯣꯟꯗꯨ ꯃꯅꯥꯀꯣꯡꯗ ꯊꯝꯂꯒ ꯃꯈꯥ ꯇꯥꯔꯛꯏ ꯑꯩꯁꯦ ꯉꯔꯥꯡꯇ ꯅꯠꯇꯦ ꯅꯪꯒ ꯇꯤꯟꯅꯔꯛꯄꯁꯦ ꯂꯣꯏꯅꯔꯛꯄ ꯂꯩꯀꯥꯏꯁꯤꯗ ꯆꯥꯎꯃꯤꯟꯅꯔꯛꯄꯅꯤ ꯂꯩꯗꯤ ꯆꯥꯛꯊꯣꯡꯕꯤ ꯁꯥꯟꯅꯃꯤꯟꯅꯔꯛꯂꯒ ꯍꯧꯃꯤꯟꯅꯔꯛꯄ ꯆꯥꯛ ꯄꯨꯈꯝ ꯑꯃꯠꯇꯗ ꯃꯨꯟꯅꯗꯅ ꯆꯥꯃꯤꯟꯅꯔꯛꯄ ꯈꯛ ꯅꯠꯇꯅ ꯐꯤꯔꯣꯜ ꯐꯥꯎꯕ ꯋꯥꯏꯅꯔꯒ ꯑꯔꯩ ꯂꯩꯇ ꯇꯥꯟꯅꯔꯒ ꯁꯦꯠꯃꯤꯟꯅꯔꯛꯂꯤꯕꯅꯤ ꯍꯣꯜꯂꯤꯕ ꯁꯣꯔꯁꯤ ꯐꯥꯎꯕ ꯋꯥꯏꯅꯕ ꯌꯥꯔꯝꯂꯕꯗꯤ ꯋꯥꯔꯛꯂꯕ ꯃꯇꯝꯗ ꯅꯪ ꯉꯥꯏꯍꯥꯛ ꯄꯣꯊꯥꯎ ꯑꯩ ꯍꯣꯟꯕꯤꯒꯦ ꯍꯥꯏꯅꯤꯡꯂꯤꯕꯅꯤ ꯁꯤꯗ ꯅꯪꯅ ꯑꯩꯉꯣꯟꯗ ꯋꯥ ꯂꯣꯠꯄ ꯍꯥꯏꯕꯁꯦ ꯑꯩ ꯋꯥ ꯃꯈꯥ ꯌꯥꯝ ꯇꯥꯅꯤꯡꯗꯦ ꯑꯌꯤꯡꯕꯤ ꯍꯥꯏꯔꯔꯣꯏꯗꯕ ꯅꯠꯇ꯭ꯔꯣ ꯂꯨꯋꯥꯡ ꯂꯩꯃꯗꯨ ꯃꯥꯏꯊꯣꯡ ꯈꯪꯍꯣꯡ ꯍꯣꯡꯈ꯭ꯔꯦ
ꯂꯤꯊꯣꯛꯁꯤ ꯀꯗꯥꯏ ꯂꯤꯊꯣꯛꯂꯣꯏꯁꯤ ꯀꯗꯥꯏ ꯑꯌꯤꯡꯕꯤꯒꯤ ꯄꯨꯛꯆꯦꯜ ꯈꯪꯉꯤ ꯃꯇꯝ ꯄꯨꯝꯕꯗ ꯃꯥꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯄꯨꯝꯅꯃꯛ ꯈꯣꯏꯔꯤꯕꯤꯅꯤ ꯃꯃꯥꯟꯅꯕꯤ ꯑꯇꯩꯅ ꯂꯩꯀꯥꯏ ꯄꯨꯟꯗꯕꯅ ꯇꯤꯟꯅꯔꯕꯁꯨ ꯈꯖꯤꯛ ꯂꯥꯞꯅꯔꯤ ꯋꯥꯔꯤ ꯈꯪꯕꯗꯤ ꯃꯈꯣꯏꯁꯨ ꯂꯣꯏꯅ ꯈꯪꯂꯤꯕꯅꯤ ꯑꯗꯨꯕꯨ ꯑꯁꯨꯛ ꯀꯨꯏꯅ ꯇꯨꯃꯤꯟꯅ ꯏꯔꯣꯜꯅꯨꯡꯗ ꯂꯩꯈ꯭ꯔꯕ ꯋꯥꯔꯤꯅ ꯃꯅꯤꯜ ꯈꯖꯤꯛ ꯑꯣꯜꯂꯛꯄꯗ ꯐꯥꯎꯔꯤꯕ ꯆꯩꯅꯥ ꯑꯁꯤ ꯃꯩꯁꯥ ꯐꯪꯗ꯭ꯔꯕꯁꯨ ꯂꯤꯊꯣꯛꯄ ꯇꯝꯊꯣꯛꯄꯗ ꯃꯇꯣꯝꯇ ꯏꯀꯥꯏꯖꯕ ꯐꯥꯎꯔꯛꯄꯒꯨꯝ ꯇꯧꯖꯩ ꯀꯩꯁꯨꯝ ꯇꯧꯗꯦꯃꯤ ꯅꯪꯅ ꯈꯤꯇꯪ ꯑꯍꯣꯡꯕ ꯂꯥꯛꯄꯗꯅꯦ ꯄꯔꯥ ꯄꯨꯝꯕ ꯆꯤꯟꯐꯥ ꯄꯨꯔꯕ ꯑꯩꯅꯤ ꯁꯤꯗ ꯅꯪꯅ ꯑꯩꯉꯣꯟꯗ ꯂꯣꯠꯂꯤꯅꯤ ꯀꯥꯏꯅ ꯂꯣꯠꯂꯤꯁꯤꯕꯨ ꯅꯪꯅ ꯍꯦꯟꯅ ꯉꯛꯈ꯭ꯔꯦ ꯏꯕꯦꯝꯃ ꯂꯣꯠꯇꯦꯃꯤ ꯑꯩ ꯀꯩꯝꯇ ꯇꯧꯗꯦ ꯍꯥꯏꯕ ꯃꯪꯒꯤ ꯋꯥꯔꯤꯅꯦ ꯍꯥꯏꯔꯤꯁꯤꯗꯤ ꯑꯩꯁꯨ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯛꯇꯨꯅ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯤ ꯃꯣꯟꯗꯨꯗ ꯃꯄꯤꯗꯨ ꯇꯞꯅ ꯆꯦꯟꯊꯕ ꯍꯧꯔꯛꯏ ꯈꯣꯟꯖꯦꯜꯗꯨ ꯈꯖꯤꯛ ꯑꯣꯟꯕꯅ ꯑꯍꯤꯡꯕꯤꯁꯨ ꯇꯨꯃꯤꯟꯅ ꯂꯩꯕ ꯉꯝꯂꯛꯇ꯭ꯔꯦ ꯏꯁꯧ ꯑꯣꯏꯅ ꯇꯧꯔꯛꯏ ꯀꯩꯒꯤꯅꯣ ꯃꯪꯒꯤ ꯋꯥꯔꯤꯗꯅ ꯅꯪꯅ ꯀꯞꯄꯤꯗꯨꯅ ꯍꯥ ꯅꯪꯅ ꯆꯦꯟꯗꯨꯅ ꯀꯩꯝꯇ ꯀꯥꯟꯅꯔꯣꯏ ꯑꯩꯉꯣꯟꯗ ꯀꯞꯄꯤꯗꯨꯒꯤ ꯃꯔꯝꯗꯣ ꯂꯤꯐꯝ ꯊꯣꯛꯏ ꯅꯁꯥꯅ ꯈꯪꯅ ꯍꯥꯏꯔꯛꯑꯣ ꯅꯠꯇ꯭ꯔꯗꯤꯅꯦ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯖꯁꯅꯨꯀꯣ ꯂꯨꯋꯥꯡꯂꯩꯃ ꯂꯣꯠꯄ ꯉꯝꯂꯛꯇ꯭ꯔꯦ ꯑꯍꯤꯡꯕꯤꯒꯤ ꯃꯃꯥꯡꯗꯗꯤ ꯇꯞꯅ ꯃꯈꯥ ꯇꯥꯔꯛꯇꯨꯅ ꯉꯔꯥꯡ ꯊꯥꯖꯗꯅ ꯀꯣꯜ ꯇꯧꯔꯛꯂꯝꯕꯗꯨ ꯈꯪꯍꯜꯂꯤ ꯀꯩꯒꯤꯅꯣ ꯃꯥꯅ ꯏꯃꯥꯡꯗ ꯑꯃꯨꯛ ꯂꯦꯞꯀꯦ ꯈꯜꯂꯤꯁꯤꯕꯣ ꯃꯥꯅ ꯂꯦꯞꯄꯦꯅ ꯅꯪꯁꯨ ꯂꯦꯞꯄꯨꯒꯦ ꯍꯥꯏꯔꯤꯔꯣ ꯅꯪꯕꯨ ꯊꯋꯥꯏꯒ ꯄꯥꯟꯗꯕ ꯍꯪꯅ ꯁꯥꯕ ꯂꯥꯏꯗꯤ ꯑꯣꯏꯅ ꯈꯜꯂꯤꯔꯕ ꯃꯥꯅ ꯑꯍꯤꯡꯕꯤ ꯇꯦꯊꯔꯛꯀꯅꯨꯗ ꯅꯪꯗꯤ ꯀꯔꯤ ꯍꯥꯏꯈꯤꯕ ꯀꯩꯝꯇ ꯍꯥꯏꯈꯤꯗꯤꯌꯦ ꯃꯗꯨ ꯐꯔꯕꯅꯤ ꯅꯍꯥꯟꯅ ꯅꯝꯕꯔ ꯁꯤꯜꯂꯣ ꯍꯥꯏꯔꯁꯨ ꯅꯪꯅ ꯌꯥꯗꯦꯗꯣ ꯍꯧꯖꯤꯛꯇꯤ ꯅꯪ ꯅꯧꯅꯃꯨꯛ ꯑꯋꯥꯕ ꯍꯥꯞꯄꯤꯕ ꯅꯠꯇ꯭ꯔꯣ ꯅꯝꯕꯔ ꯁꯤꯜꯂꯁꯨ ꯁꯤꯟꯗ꯭ꯔꯁꯨ ꯆꯞ ꯃꯥꯟꯅꯩ ꯀꯃꯥꯏꯅ ꯃꯥꯟꯅꯗꯧꯔꯤꯒꯦ ꯅꯝꯕꯔꯗꯨ ꯁꯤꯜꯂꯝꯃꯗꯤ ꯄꯥꯎ ꯐꯥꯎꯔꯛꯂꯝꯒꯗ꯭ꯔꯣ ꯍꯥ ꯐꯥꯎꯔꯛꯄ ꯉꯝꯈꯤꯗ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯐꯥꯎꯖꯔꯛꯁꯅꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯅꯨꯡꯁꯤꯕꯗ ꯑꯩ ꯃꯤꯅꯝꯂꯝꯗꯦ ꯃꯥꯁꯨ ꯈꯪꯖꯔꯛꯁꯅꯨ ꯑꯗꯨꯗꯤ ꯀꯞꯄꯤꯗꯣ ꯌꯥꯝ ꯊꯨꯅ ꯑꯝꯇ ꯂꯦꯞꯄꯣ ꯃꯥꯒꯤ ꯋꯥꯈꯜꯗ ꯅꯪ ꯑꯗꯨꯝꯅ ꯃꯩꯆꯥꯛ ꯄꯨꯔꯒ ꯂꯦꯜꯂꯒꯦ ꯍꯥꯏꯔꯣ ꯑꯋꯥꯕꯗꯣ ꯈꯔ ꯀꯥꯎꯈꯤꯅꯕ ꯍꯣꯠꯅꯕꯁꯨ ꯐꯩ ꯐꯅ ꯌꯥꯝꯅ ꯍꯥꯏ ꯌꯥꯗꯦ ꯍꯅꯨꯕ ꯀꯣꯛꯇꯥꯡꯕꯗꯨꯅꯒ ꯁꯦꯝꯖꯤꯜꯂꯕ꯭ꯔꯥ ꯀꯩꯅꯣ ꯈꯪꯗꯦꯃꯤ ꯂꯨꯋꯥꯡꯂꯩꯃꯗꯨ ꯈꯪꯍꯧꯗꯅ ꯅꯣꯛꯅꯤꯡꯕ ꯐꯥꯎꯔꯛꯂꯦ ꯍꯅꯨꯕ ꯀꯣꯛꯇꯥꯡꯕ ꯄꯜꯂꯛꯄ ꯑꯗꯨꯗ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯇꯣꯛꯑꯁꯦ ꯋꯥꯔꯤꯁꯦ ꯍꯧꯈ꯭ꯔꯗꯤ ꯍꯧꯈ꯭ꯔꯁꯅꯨ ꯀꯞꯈꯩ ꯀꯞꯄꯨꯔꯒ ꯁꯣꯅꯣ ꯆꯨꯕ ꯌꯥꯕ ꯆꯨꯔꯨꯔꯒ ꯍꯧꯖꯤꯛꯇ ꯒ꯭ꯌꯥꯅꯦꯁꯣꯔꯤ ꯑꯣꯜꯂꯛꯏꯔꯣ ꯍꯥ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯗ ꯑꯍꯥꯟꯕ ꯁꯪꯈꯤꯕ ꯃꯆꯨ ꯑꯣꯏꯈꯤꯕꯒꯤ ꯊꯃꯣꯏꯗꯒꯤ ꯁꯦꯠ ꯀꯥꯎꯈ꯭ꯔꯣ ꯉꯝꯗ ꯇꯧꯔꯤꯅꯤ ꯃꯆꯨꯗꯣ ꯑꯗꯨꯝ ꯄꯇꯥ ꯇꯥꯍꯜꯂꯁꯤꯔꯣ ꯑꯗꯨꯗꯤ ꯅꯪ ꯃꯁꯨꯕ ꯀꯔꯦꯝꯅꯔꯛꯀꯅꯨ ꯀꯩꯗꯧꯔꯒꯦ ꯍꯣꯏꯗ ꯂꯥꯜꯂꯤꯕꯗꯤ ꯑꯩꯅꯤ ꯅꯨꯡꯁꯤꯕ ꯁꯦꯠꯅ ꯈꯥꯏꯅꯈꯤꯕꯁꯦ ꯀꯣꯛꯇ ꯁꯩꯇꯦ ꯈꯔ ꯂꯤꯡꯅꯕꯅꯤ ꯑꯩꯁꯦ ꯚꯥꯞ ꯉꯥꯏꯍꯥꯛ ꯑꯣꯏꯔꯨꯗ꯭ꯔꯦ ꯉꯥꯛꯄꯤꯒꯅꯤ ꯍꯧꯔꯛꯑꯕꯣ ꯑꯃꯨꯛ ꯅꯪꯒꯤ ꯀꯥꯔꯟꯗꯣ ꯍꯧꯗꯦ ꯄꯨꯟꯁꯤꯗ ꯑꯍꯥꯟꯕ ꯁꯪꯈꯤꯕ ꯃꯆꯨ ꯑꯗꯨ ꯑꯗꯥ ꯀꯥꯏꯅ ꯌꯥꯝ ꯄꯜꯂꯛꯄꯗꯣ ꯑꯗꯨꯒꯤ ꯁꯨꯝ ꯍꯥꯏꯕꯅꯤ ꯅꯪꯅ ꯑꯃꯨꯛ ꯅꯣꯛꯐꯗꯦ ꯇꯥꯍꯟꯕꯤꯔꯦ ꯇꯧꯔꯤꯁꯦ ꯑꯗꯨꯕꯨ ꯑꯩ ꯃꯥꯒꯤꯗꯤ ꯑꯃꯨꯛ ꯍꯟꯅ ꯅꯛꯁꯤꯟꯅꯔꯔꯣꯏꯗ ꯌꯥꯔꯦ ꯋꯥꯔꯤꯁꯦ ꯁ꯭ꯋꯥꯏꯗ ꯂꯦꯞꯄꯁꯤ ꯄꯨꯡꯁꯦ ꯌꯧꯈ꯭ꯔꯕꯅꯤ ꯀꯣꯟꯅ ꯐꯖꯅ ꯁꯥꯟꯅꯔꯁꯤ ꯑꯩ ꯆꯥꯛ ꯊꯣꯡꯉꯤꯌꯦ ꯅꯪꯅ ꯐꯃꯨꯡꯗ ꯒ꯭ꯌꯥꯟ ꯇꯥꯎ ꯑꯗꯣ ꯅꯪ ꯀꯣꯂꯦꯖ ꯆꯠꯂꯔꯣꯏꯗꯕꯅꯤꯅ ꯅꯣꯡꯅꯒ ꯆꯨꯕꯁꯤꯗ ꯅꯪ ꯌꯥꯎꯗ꯭ꯔꯗꯤ ꯑꯩꯁꯨ ꯇꯨꯝꯗ ꯆꯠꯄ ꯇꯜꯂꯤꯅꯦ ꯉꯁꯤꯗꯤ ꯏꯁꯥꯁꯦ ꯍꯩꯅꯤꯡꯕ ꯈꯔ ꯋꯥꯠꯂꯦ ꯑꯍꯤꯡꯁꯨ ꯇꯨꯝꯗ꯭ꯔꯕꯅꯤ ꯃꯤꯠꯁꯦ ꯄꯥꯡꯅꯤꯡꯗ꯭ꯔꯦ ꯑꯗꯨꯒꯤ ꯑꯍꯤꯡꯕꯤ ꯃꯈꯥ ꯁꯝꯊꯔꯒ ꯐꯥꯒꯤ ꯇꯥꯔꯛꯏ ꯀꯩꯑꯕ ꯃꯤꯀꯞ ꯊꯣꯛꯄ ꯀꯥꯎꯈꯩ ꯇꯨꯝꯃꯨꯔꯦ ꯍꯥꯏꯔꯒ ꯇꯨꯝꯗ꯭ꯔ ꯃꯥꯜꯂꯦꯕꯨ ꯀꯩꯅꯣ ꯐꯣꯟꯗꯨꯗ ꯅꯣꯛꯁꯤꯜꯂꯤ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯅꯪꯕꯣ ꯍꯥ ꯉꯁꯤꯁꯦ ꯀꯩꯗꯧꯔꯒꯦꯕ ꯑꯩ ꯀꯨꯏꯅ ꯋꯥꯔꯤ ꯁꯥꯟꯅꯕꯒ ꯇꯟꯖꯜꯂꯛꯑꯦꯀꯣ ꯅꯪꯒ ꯑꯣ ꯃꯪꯂꯤꯉꯩꯗꯅꯦ ꯇꯨꯝꯗ꯭ꯔꯤꯕ ꯑꯍꯤꯡꯒꯁꯦ ꯒ꯭ꯌꯥꯟ ꯃꯦꯟ ꯑꯝꯇ ꯇꯥꯗꯦ ꯈꯪꯗꯦ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯁꯣꯅꯣ ꯐꯣꯅꯣ ꯑꯇꯥꯒ ꯐꯣꯡꯅꯅꯅꯦ ꯅꯪ ꯑꯗꯨꯒꯨꯝꯕ ꯃꯪꯒꯗꯣ ꯑꯩꯈꯣꯏꯗꯤ ꯃꯪꯖꯗꯦ ꯃꯪꯗ꯭ꯔꯁꯨ ꯑꯗꯨꯝ ꯇꯣꯛꯆꯔꯒꯦ ꯕꯦꯝꯃ ꯒ꯭ꯌꯥꯟ ꯈꯔ ꯂꯥꯛꯏꯗꯣ ꯄꯨꯔꯥ ꯂꯥꯛꯅꯕ ꯑꯝꯇ ꯍꯧꯒꯠꯂꯣ ꯅꯃꯥꯏ ꯅꯃꯤꯠꯀꯗꯣ ꯇꯥꯔꯒ ꯕ꯭ꯔꯁꯀꯗꯣ ꯑꯝꯇ ꯇꯧꯔꯨꯆꯣ ꯂꯩꯅꯥ ꯍꯦꯟꯖꯤꯟꯗ꯭ꯔꯤꯉꯩꯗ ꯒ꯭ꯌꯥꯟ ꯇꯥꯅꯁꯤꯀꯣ ꯈꯤꯇꯪ ꯉꯥꯡꯕꯗ ꯏꯁꯧ ꯂꯥꯡꯕꯗꯣ ꯇꯥꯍꯜꯂꯛꯀꯅꯨ ꯑꯩ ꯊꯝꯃꯦꯀꯣ ꯍꯥꯏꯕꯒ ꯐꯣꯟꯗꯣ ꯊꯝꯈ꯭ꯔꯦ ꯂꯨꯋꯥꯡꯂꯩꯃ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗ ꯈꯜꯂꯨꯔꯤꯕ ꯋꯥꯈꯜ ꯃꯌꯥꯝ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯄꯗ ꯃꯇꯣꯝꯇ ꯍꯦꯟꯅ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯏ
ꯑꯏꯪꯕꯤꯅ ꯃꯥꯒꯤꯗꯃꯛ ꯋꯥꯖꯕ ꯄꯨꯝꯕ ꯃꯥꯁꯨ ꯈꯪꯏ꯫ ꯑꯗꯨꯅꯕꯨ ꯑꯇꯣꯞꯄ ꯀꯅꯥꯗ ꯂꯤꯕ ꯉꯝꯗ꯭ꯔꯕꯁꯨ ꯃꯉꯣꯟꯗꯗꯤ ꯂꯣꯠꯄ ꯉꯝꯗ꯭ꯔꯤꯕꯅꯤ꯫ ꯇꯞꯅ ꯁꯣꯜꯂꯤ ꯋꯥꯈꯜꯗ ꯈꯟꯅ ꯈꯟꯅ ꯏꯔꯥꯜꯒꯤꯅꯤ ꯈꯜꯂꯒꯦ꯫ ꯄꯨꯝꯅꯃꯛ ꯋꯥꯈꯜꯗꯒꯤ ꯀꯥꯎꯕ ꯉꯝꯅꯕ ꯊꯃꯣꯏꯁꯤꯗꯒꯤꯁꯨ ꯁꯛꯇꯝ ꯑꯗꯨꯕꯨ ꯃꯃꯤ ꯁꯥꯝꯈꯤꯅꯕ ꯂꯝꯂꯥꯟꯕꯅꯤ ꯍꯥꯏꯅ ꯈꯜꯂꯒꯦꯀꯣ ꯅꯪꯕꯨꯗꯤ꯫ ꯄꯥꯝꯂꯤꯕ꯭ꯔꯥ ꯊꯃꯣꯏ ꯑꯗꯨꯅ ꯃꯍꯧꯁꯥꯒꯨꯝ ꯃꯍꯧꯁꯥ ꯆꯠꯂꯤꯕ ꯃꯇꯝ ꯃꯥꯒꯤ ꯈꯣꯡꯆꯠꯁꯤꯅ ꯇꯞꯅ ꯄꯨꯔꯛꯇꯨꯅ ꯑꯣꯏꯔꯤꯕ ꯉꯁꯤꯃꯛꯁꯤ ꯑꯗꯨꯃꯛ ꯑꯣꯏꯍꯟꯅꯤꯡꯂꯤꯕ꯭ꯔꯥ? ꯅꯠꯇ꯭ꯔꯒ ꯀꯔꯝꯕ ꯃꯇꯝꯕꯨꯅꯣ ꯅꯪꯅ ꯄꯥꯝꯖꯔꯤꯕ ꯑꯣꯏꯍꯟꯅꯤꯡꯂꯤꯕ? ꯊꯃꯣꯏꯗ ꯐꯥꯎꯔꯤꯕ ꯏꯍꯨꯜ ꯈꯨꯗꯤꯡꯒꯤ ꯃꯔꯝ ꯂꯩꯐꯝ ꯊꯣꯛꯏ꯫ ꯇꯞꯅ ꯂꯥꯛꯈꯤꯕ ꯇꯞꯅ ꯂꯣꯏꯈ꯭ꯔꯅꯤ ꯈꯟꯕꯗ ꯊꯃꯣꯏꯗ ꯁꯣꯜꯍꯧꯗꯕ꯭ꯔꯥꯅꯦ ꯆꯤꯟꯕꯥꯜ ꯀꯥꯡꯅ ꯄꯥꯝꯃꯨꯏ ꯍꯥꯏꯅ ꯐꯥꯎꯕ? ꯃꯇꯧ ꯃꯥꯟꯗꯅ ꯋꯥꯖꯔꯤꯕꯅꯤ꯫ ꯅꯨꯄꯥ ꯑꯣꯏꯖꯔꯕꯁꯨ ꯀꯅꯥꯗꯁꯨ ꯃꯔꯥꯜ ꯁꯤꯅꯤꯡꯗꯦ꯫ ꯆꯨꯝꯃꯤ ꯂꯥꯜꯂꯤ ꯍꯥꯏꯅꯁꯨ ꯌꯦꯠꯅꯤꯡꯂꯨꯗ꯭ꯔꯦ꯫ ꯌꯥꯅꯤꯡꯏ ꯌꯥꯅꯤꯡꯗꯦ ꯍꯥꯏꯅ ꯀꯔꯤꯝꯇ ꯃꯆꯤꯟꯗꯒꯤ ꯍꯥꯏꯈꯤꯗ꯭ꯔꯕꯅꯤ꯫ ꯋꯥꯔꯦ ꯍꯥꯏꯕ ꯋꯥꯍꯩꯁꯤ ꯐꯥꯎꯕ ꯆꯤꯟꯕꯥꯜ ꯋꯥꯡꯃ ꯂꯥꯜꯂꯔꯣꯏꯒꯦ ꯈꯟꯈ꯭ꯔꯕꯅꯤ꯫ ꯇꯧꯐꯝ ꯊꯣꯛꯄꯅꯤ ꯈꯟꯅ ꯃꯥꯁꯨ ꯇꯧꯔꯤꯕꯅꯤ꯫ ꯉꯁꯤꯁꯨ ꯍꯣꯠꯅꯔꯤ ꯄꯨꯝꯅꯃꯛꯀꯤ ꯃꯊꯧꯅꯤ ꯈꯟꯅꯁꯨ꯫ ꯊꯕꯛ ꯐꯩ ꯅꯨꯄꯥꯁꯤ ꯅꯨꯄꯤ ꯃꯔꯥꯏ ꯑꯃ ꯍꯦꯜꯂꯤ꯫ ꯏꯃꯨꯡꯒꯤ ꯃꯀꯨꯞ ꯃꯇꯥ ꯁꯤꯠ ꯅꯥꯟꯅ ꯍꯣꯠꯅꯩ꯫ ꯇꯜꯂꯤ ꯍꯥꯏꯗꯨꯅ ꯂꯩꯊꯣꯛꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯁꯤꯟꯅ ꯊꯣꯛꯈꯤꯅꯕ ꯃꯤꯔꯣꯜ ꯂꯩꯇꯦ꯫ ꯑꯗꯨꯅ ꯅꯨꯄꯤ ꯅꯨꯄꯥ ꯁꯤꯟꯐꯝ ꯈꯦꯠꯅꯕ ꯀꯔꯤꯅꯣ ꯈꯪꯗꯦ ꯃꯁꯥꯅ ꯃꯁꯥꯗ꯫ ꯃꯔꯝ ꯆꯥꯔꯤꯔ ꯆꯥꯗ꯭ꯔꯤꯔꯥ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯕ ꯃꯃꯥꯒꯤ ꯅꯤꯡꯉꯥꯏꯗ ꯊꯃꯣꯏ ꯐꯥꯎꯕ ꯀꯠꯊꯣꯛꯅꯕꯒꯤ ꯐꯤꯕꯝꯗꯅꯤ ꯂꯩꯔꯤꯕꯗꯣ꯫ ꯃꯁꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯀꯌꯥ ꯑꯃ ꯂꯨꯠꯁꯤꯟꯗꯨꯅ ꯄꯨꯛꯅꯤꯡꯒꯤ ꯏꯍꯨꯜꯕꯨ ꯅꯥꯊꯩꯗꯨꯅ ꯐꯥꯎꯕ ꯊꯝꯂꯤꯕꯁꯤ ꯃꯃꯥ ꯑꯣꯏꯕꯤ ꯃꯥꯒꯤ ꯃꯤꯅꯨꯡꯁꯤꯅ ꯀꯜꯂꯤ ꯅꯤꯡꯕꯅꯔꯥ? ꯃꯉꯥꯜ ꯁꯅꯥ ꯃꯃꯥꯅ ꯆꯥꯕ ꯌꯥꯅꯕꯅꯤ ꯍꯥꯏꯗꯨꯅ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯁꯤꯜ ꯂꯥꯡꯗꯨꯅ ꯍꯣꯠꯅꯔꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯃꯇꯧ ꯂꯩꯕꯤꯅ ꯊꯣꯡꯖꯤꯟ ꯃꯅꯥꯛꯇꯨꯗ ꯂꯦꯞꯂꯒ ꯍꯥꯏꯔꯛꯏ, "ꯀꯝꯆꯥ ꯑꯩ ꯁꯦꯝꯂꯛꯑꯒꯦ"꯫ ꯋꯥꯈꯜ ꯃꯄꯨꯡ ꯐꯥꯗ꯭ꯔꯤꯉꯩ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯌꯥꯝ ꯁꯥꯟꯅꯃꯤꯟꯅꯕꯗ ꯃꯔꯝ ꯁꯨꯡꯈꯪ ꯈꯪꯗꯅ ꯃꯇꯧ ꯂꯩꯕꯤꯅ ꯃꯉꯥꯜꯗ ꯄꯥꯝꯖꯅ ꯀꯧꯖꯈꯤꯕ ꯃꯤꯡꯒꯧꯅꯤ ꯀꯝꯆꯥ ꯍꯥꯏꯕ ꯃꯤꯡꯒꯧꯁꯤ꯫ ꯉꯁꯤꯃꯛꯁꯨ ꯃꯤꯡꯒꯧꯁꯤ ꯍꯣꯡꯗꯦ꯫ ꯉꯛꯅ ꯃꯉꯥꯜꯁꯨ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨꯒꯤ ꯃꯥꯏꯀꯩꯔꯣꯝꯗ ꯌꯦꯡꯂꯛꯏ꯫ ꯌꯥꯔꯅꯤ ꯑꯩ ꯑꯗꯨꯝ ꯇꯧꯔꯒꯦꯗ꯫ ꯑꯁꯤ ꯍꯥꯏꯔꯒ ꯆꯝꯊꯣꯡꯒꯤ ꯃꯆꯜ ꯁꯦꯝꯂꯤꯕ ꯍꯋꯥꯏꯗꯨ ꯃꯀꯨ ꯈꯣꯛꯂꯤ꯫ ꯃꯇꯧ ꯂꯩꯕꯤꯁꯨ ꯃꯉꯥꯜꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯃꯈꯨꯠꯅ ꯄꯥꯏꯔꯤꯕ ꯃꯌꯣꯝꯗꯨ ꯊꯝꯂꯒ ꯃꯉꯥꯜꯒꯤ ꯃꯅꯥꯛꯇꯒꯤ ꯍꯋꯥꯏ ꯑꯗꯨꯒ ꯍꯥꯞꯂꯤꯕ ꯀꯣꯟ ꯑꯗꯨꯒ ꯄꯨꯂꯞ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ꯫ "ꯑꯩ ꯇꯧꯔꯒꯦ ꯍꯥꯏꯔꯃꯛꯇꯗ ꯌꯥꯔꯦ ꯆꯠꯂꯣ ꯀꯝꯆꯥ, ꯏꯃꯥꯅ ꯑꯝꯇ ꯂꯥꯛꯑꯣꯅ ꯍꯥꯏꯍꯧꯕꯅꯤ"꯫ ꯃꯇꯧ ꯂꯩꯕꯤꯒꯤ ꯃꯇꯧꯁꯤ ꯍꯩꯅꯗꯦ ꯍꯥꯏꯗꯨꯅ ꯊꯤꯅ ꯉꯥꯡꯂꯨꯕꯁꯨ ꯌꯥꯗ ꯁꯥꯎꯅꯤꯡꯕꯅꯗꯤ ꯃꯊꯃꯣꯏꯗ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯆꯔꯕꯅꯤ ꯑꯩꯉꯣꯟꯗꯁꯨ ꯌꯦꯠꯄꯁꯤꯕꯨ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯕꯨ ꯍꯣꯏ ꯃꯥꯏ ꯍꯥꯏꯔꯝꯗ ꯁꯥꯍꯨꯝ ꯅꯥꯏꯅ ꯐꯠ ꯍꯧꯒꯠꯇꯨꯅ ꯃꯃꯥꯒꯤ ꯀꯥꯗꯝꯅ ꯆꯠꯈ꯭ꯔꯦ꯫ ꯃꯇꯧꯁꯨ ꯈꯪꯏ ꯃꯉꯥꯜꯒꯤ ꯁꯥꯍꯨꯝ ꯅꯥꯏꯅ ꯊꯣꯛꯈ꯭ꯔꯤꯕ ꯃꯑꯣꯡꯗꯨ ꯀꯔꯤ ꯍꯥꯏꯅꯤꯡꯂꯤꯕꯅꯣ ꯍꯥꯏꯕꯗꯨ꯫ ꯑꯗꯨꯕꯨ ꯃꯥ ꯃꯗꯨꯗ ꯃꯀꯣꯛ ꯊꯥꯗꯔꯨꯗꯦ꯫ ꯃꯃꯥꯅ ꯆꯥꯕ ꯌꯥꯅꯕ ꯊꯕꯤ ꯆꯝꯐꯨꯠ ꯑꯃꯒ ꯍꯥꯞꯆꯤꯟꯅꯕ ꯍꯣꯠꯅꯔꯤ꯫ ꯃꯉꯥꯜꯁꯨ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯒ ꯃꯃꯥꯗ ꯋꯥꯀꯠꯆꯔꯤ꯫ ꯑꯃꯈꯛ ꯌꯥꯎꯖꯕ ꯃꯆꯥꯅꯨꯄꯥꯒꯤ ꯈꯟꯕꯗ ꯋꯥꯈꯜꯅ ꯂꯩꯃꯟ ꯑꯣꯟꯗꯨꯅ ꯃꯁꯥ ꯐꯥꯎꯕ ꯁꯣꯛꯄ ꯍꯦꯟꯖꯤꯜꯂꯕꯅꯤ꯫ ꯑꯗꯨꯕꯨ ꯇꯞꯅꯗꯤ ꯍꯥꯏꯔꯛꯏ, "ꯃꯇꯧ ꯂꯩꯕꯤꯁꯦ ꯏꯃꯥꯅ ꯂꯥꯛꯑꯣꯅ ꯀꯧꯕ꯭ꯔꯣ? ꯅꯨꯡꯇꯤꯒꯤ ꯍꯦꯛ ꯍꯦꯛ ꯐꯠ ꯐꯠ ꯂꯩꯁꯤꯕꯣ"꯫ ꯃꯃꯥ ꯁꯅꯥꯍꯟꯕꯤꯅ, "ꯀꯩꯗꯧꯔꯒꯦꯅꯦ ꯅꯆꯟꯅ ꯅꯪꯕꯣ"꯫ "ꯀꯩꯗꯧꯔꯒꯦ ꯅꯠꯇꯦ ꯏꯃꯥ, ꯃꯤꯒꯤ ꯃꯆꯥꯁꯦ ꯂꯩꯁꯥꯕꯤꯅꯤ꯫ ꯁꯨꯃꯥꯏꯅ ꯑꯩ ꯂꯩꯔꯤꯉꯩ ꯃꯥꯅ ꯍꯦꯛ ꯍꯦꯛ ꯆꯪꯉꯛꯄꯁꯦ ꯅꯆꯥꯗꯤ ꯄꯥꯝꯗꯦ"꯫ ꯃꯃꯥꯁꯨ ꯅꯥꯔꯤ ꯍꯥꯏꯕꯒꯤ ꯋꯥꯅꯤ꯫ ꯃꯃꯥ ꯑꯣꯏꯒꯅꯤ ꯏꯇꯠ ꯇꯠꯇꯅ ꯍꯥꯏꯔꯤꯕ ꯃꯇꯧ ꯂꯩꯕꯤꯗ ꯆꯪꯍꯟꯅꯤꯡꯗꯦꯒ ꯍꯥꯏꯔꯛꯄꯗꯨꯗꯗꯤ ꯀꯟꯅ ꯆꯩꯉꯥꯡ ꯇꯧꯗ꯭ꯔꯕꯁꯨ ꯃꯆꯥꯅꯨꯄꯥꯒꯤ ꯋꯥꯗꯨ ꯀꯟꯊꯠꯂꯛꯂꯝꯃꯤ꯫ "ꯃꯤꯒꯤ ꯃꯆꯥ ꯅꯤꯡꯉꯣꯜꯁꯦ ꯂꯩꯁꯥꯕꯤ ꯑꯣꯏꯔꯝꯕꯒꯤꯅꯤꯅꯦ ꯏꯃꯥꯅ ꯂꯨꯅ ꯈꯟꯖꯔꯤꯕꯁꯦ꯫ ꯒ꯭ꯌꯥꯟ ꯇꯥꯔꯣ ꯀꯩꯗꯧꯔꯒꯦ ꯁꯅꯥ ꯅꯪꯕꯣ꯫ ꯑꯇꯣꯞꯄ ꯅꯠꯇꯦꯅꯦ ꯅꯆꯟꯅꯁꯦ ꯃꯤꯅ ꯇꯥꯔꯒ ꯅꯨꯡꯉꯥꯏꯈꯤꯔꯣꯏꯀꯣ"꯫ "ꯑꯩ ꯒ꯭ꯌꯥꯟ ꯇꯥꯏ ꯏꯃꯥ, ꯒ꯭ꯌꯥꯟ ꯇꯥꯕꯁꯤꯅꯕꯨ ꯍꯥꯏꯔꯤꯕꯁꯤꯅꯤ꯫ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤꯕ ꯏꯃꯥ ꯍꯥꯟꯅ ꯑꯝꯇ ꯒ꯭ꯌꯥꯟ ꯇꯥꯕꯤꯌꯨ"꯫ ꯃꯉꯥꯜ ꯋꯥꯗꯤ ꯌꯥꯝꯅ ꯉꯥꯡꯅꯤꯡꯂꯕꯅꯤ ꯑꯗꯨꯕꯨ ꯃꯅꯤꯡꯇꯝꯅ ꯍꯦꯛ ꯉꯥꯡꯅꯕꯒꯤ ꯊꯧꯅꯥꯗꯨꯃꯗꯤ ꯂꯩꯇꯦ꯫ ꯃꯁꯥ ꯉꯝꯗꯅ ꯂꯩꯔꯤꯕ ꯃꯃꯥꯁꯤꯗ ꯍꯦꯟꯅ ꯑꯋꯥꯕ ꯋꯥꯈꯜꯗꯨꯁꯨ ꯈꯜꯍꯟꯅꯤꯡꯗ꯭ꯔꯦ꯫ ꯑꯗꯨꯅ ꯋꯥꯗꯨ ꯊꯩꯗꯣꯛꯂꯒ ꯑꯣꯏꯅ ꯍꯥꯏꯔꯛꯏ, "ꯃꯐꯝ ꯃꯇꯝ ꯇꯟꯖꯥ ꯃꯦꯟꯖꯥ ꯌꯦꯡꯂꯒ ꯏꯃꯥꯅ ꯀꯧꯒꯦꯁꯨ ꯀꯧ꯫ ꯑꯗꯨ ꯅꯠꯇꯅ ꯃꯤꯒꯤ ꯃꯆꯥꯁꯦ
ꯌꯨꯝꯁꯤꯗ ꯏꯃꯥꯁꯨ ꯂꯥꯛꯑꯣ ꯍꯥꯏꯔꯨꯅꯨ. ꯃꯃꯥꯒꯤ ꯍꯤꯗꯥꯛ ꯒꯨꯂꯤ ꯌꯥꯎꯔꯤꯕ ꯈꯥꯎ ꯑꯗꯨ ꯂꯥꯝꯗꯨꯅ ꯐꯃꯨꯡ ꯃꯆꯤꯗ ꯐꯝꯂꯒ ꯌꯦꯡꯉꯤ. ꯑꯗꯨꯒ ꯆꯦꯗꯨ ꯄꯥꯏꯔꯒ ꯑꯩ ꯐꯥꯔꯃꯥꯁꯤ ꯐꯥꯎꯕꯗꯪ ꯆꯠꯂꯨꯈꯤꯒꯦ. ꯉꯥꯛꯇꯪ ꯄꯣꯊꯥꯔꯝꯃꯣ ꯏꯃꯥ. ꯍꯜꯂꯛꯑꯒ ꯆꯥꯛ ꯆꯥꯅꯅꯕ ꯇꯧꯁꯤ. ꯃꯆꯤꯟꯗꯁꯨ ꯃꯃꯥꯗ ꯇꯦꯡꯊꯥꯕꯗ ꯃꯄꯨꯡ ꯐꯥꯍꯧꯗꯕ ꯄꯦꯟꯗꯕꯁꯤꯡ ꯑꯗꯨ ꯃꯇꯣꯝꯇ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯊꯣꯛꯈꯤ. ꯃꯈꯣꯡ ꯃꯈꯨꯠ ꯑꯅꯤꯃꯛ ꯄꯨꯟꯗꯨꯅ ꯊꯝꯕꯤꯕꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯈ꯭ꯔꯕꯅꯤ. ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯐꯖꯅ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯒ ꯄꯨꯊꯣꯔꯛꯂꯤꯕ ꯆꯥꯛ ꯏꯟꯁꯥꯡꯗꯨ ꯃꯈꯨꯠ ꯌꯦꯠ ꯑꯣꯏ ꯄꯥꯏꯗꯨꯅ ꯃꯇꯧ ꯂꯩꯕꯤ ꯃꯃꯥ ꯁꯅꯥꯍꯟꯕꯤꯒꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯐꯃꯨꯡ ꯃꯅꯥꯛꯇ ꯊꯥꯔꯤꯕ ꯇꯦꯕꯜ ꯑꯗꯨꯗ ꯊꯝꯃꯤ. ꯏꯃꯥ, ꯆꯥꯛꯁꯦ ꯈꯔ ꯆꯥꯅꯕ ꯇꯧꯁꯦ. ꯆꯥꯅꯤꯡ ꯊꯛꯅꯤꯡꯕꯒ ꯀꯔꯤꯝꯇ ꯐꯥꯎꯗꯕꯁꯤꯗꯅꯤꯅꯦ ꯏꯃꯥꯅ ꯋꯥꯔꯤꯕꯁꯦ. ꯈꯔ ꯆꯥꯕ ꯊꯛꯄ ꯌꯥꯔꯗꯤ ꯐꯃꯨꯡꯗ ꯁꯨꯝ ꯂꯩꯔꯤꯕꯁꯦ ꯂꯩꯔꯣꯏꯗꯧꯕꯅꯤ. ꯆꯥꯅꯤꯡꯗꯦꯅ ꯁꯨꯝ ꯆꯥꯗ꯭ꯔꯗꯤ ꯍꯛꯆꯥꯡꯗꯨ ꯀꯟꯈꯠꯄ ꯉꯝꯃꯔꯣꯏ ꯏꯃꯥ. ꯍꯤꯗꯥꯛ ꯒꯨꯂꯤꯁꯨ ꯆꯥꯔꯤꯁꯤꯗꯤ. ꯁꯤꯗ ꯆꯥꯛ ꯌꯥꯎꯗꯅ ꯀꯃꯥꯏꯅ ꯍꯤꯗꯥꯛ ꯆꯥꯗꯣꯏꯅꯣ? ꯀꯔꯤ ꯃꯇꯧꯅꯣ ꯈꯪꯗ꯭ꯔꯦꯗ ꯍꯟꯗꯛ ꯇꯧꯔꯤꯕꯁꯦ. ꯋꯥꯈꯜꯁꯨ ꯍꯛꯆꯥꯡꯁꯨ ꯈꯪꯁꯣꯟ ꯍꯦꯛ ꯁꯣꯜꯂꯤ. ꯃꯥꯒꯤꯗ ꯈꯟꯕꯗꯅꯦ ꯑꯩꯁꯦ ꯁꯤꯕ ꯉꯝꯂꯣꯏꯗꯧꯔꯤꯕꯅꯤ. ꯀꯩꯅꯣꯝꯃ ꯇꯧꯔꯦꯅꯦ ꯏꯃꯥꯁꯦ. ꯄꯤꯕꯥ ꯑꯅꯤ ꯁꯨꯕꯁꯨ ꯅꯠꯇꯦꯗꯣ. ꯃꯁꯥꯅ ꯒ꯭ꯌꯥꯟ ꯇꯥꯎ ꯍꯥꯏꯕꯁꯤꯃꯛꯇꯕꯨ ꯇꯥꯗꯦ. ꯀꯩꯅꯣ ꯏꯃꯥ, ꯍꯩꯗꯤꯌꯦ. ꯆꯥꯅꯤꯡꯗ꯭ꯔꯁꯨ ꯆꯥꯛꯁꯦ ꯈꯔꯗꯪ ꯆꯥꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯁꯤ. ꯀꯝꯆꯥꯅ ꯑꯁꯨꯛ ꯋꯥꯅ ꯍꯣꯠꯅꯔꯤꯁꯤꯗꯤ ꯏꯃꯥꯒꯤꯗꯃꯛꯇ ꯗꯣꯛꯇꯔ ꯌꯦꯡꯗꯅ ꯈꯣꯠꯇꯅ. ꯍꯤꯗꯥꯛ ꯒꯨꯂꯤꯁꯨ ꯃꯌꯥꯝ ꯑꯃ ꯆꯥꯔꯤꯁꯤꯗꯤ. ꯁꯤꯗꯒꯤꯗꯤ ꯍꯛꯆꯥꯡ ꯇꯞꯅ ꯇꯞꯅ ꯀꯟꯈꯠꯂꯛꯑꯗꯕꯅꯤ. ꯈꯔ ꯆꯥꯁꯤꯁꯦ. ꯌꯥꯝꯅ ꯆꯥꯗ꯭ꯔꯁꯨ ꯏꯃꯥ, ꯑꯩ ꯂꯥꯛꯀꯦꯀꯣ ꯉꯁꯤꯁꯨ. ꯁꯅꯥꯍꯟꯕꯤꯅ ꯍꯤꯞꯂꯤꯕꯗꯨꯒꯤ ꯃꯅꯥꯛ ꯅꯛꯅ ꯆꯪꯁꯤꯟꯗꯨꯅ ꯃꯣꯟ ꯑꯗꯨꯗ ꯈꯔ ꯉꯥꯈꯠꯄꯤꯔꯒ ꯐꯝꯍꯜꯂꯤ. ꯆꯥꯛ ꯑꯁꯥꯕ ꯈꯔ ꯀꯣꯠꯊꯔꯒ ꯏꯟꯖꯥꯡ ꯍꯩꯔꯒ ꯇꯣꯠꯄ ꯍꯧꯅ ꯍꯧꯅ ꯅꯥꯀꯜꯗ ꯍꯥꯞꯂꯤꯕ ꯉꯥ ꯑꯌꯥꯏꯕ ꯑꯗꯨꯁꯨ ꯃꯔꯨ ꯀꯕꯛ ꯀꯕꯛ ꯃꯜꯂꯤ. ꯃꯇꯧꯁꯨ ꯋꯥꯔꯤ ꯃꯈꯥ ꯇꯥꯔꯛꯏ. ꯏꯃꯥ, ꯀꯝꯆꯥꯗꯤ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ? ꯏꯃꯥꯒꯤ ꯅꯥꯛꯇ ꯆꯪꯉꯝꯗꯕ꯭ꯔꯣ? ꯆꯪꯉꯝꯃꯦ. ꯍꯤꯗꯥꯛ ꯂꯣꯏꯈ꯭ꯔꯦ, ꯍꯤꯗꯥꯛ ꯂꯩꯔꯨꯅꯤ ꯍꯥꯏꯔꯝꯕꯅꯤ. ꯃꯇꯧ ꯂꯩꯕꯤꯅ ꯆꯥꯛꯇꯣ ꯏꯟꯕ ꯍꯧꯔꯛꯏ. ꯄꯨꯈꯝ ꯃꯆꯤꯗ ꯉꯥ ꯂꯩꯕ ꯎꯕꯗ ꯃꯃꯥꯅ ꯍꯪꯂꯛꯏ. ꯉꯥꯁꯤꯕꯨ ꯏꯃꯧꯅ ꯄꯨꯔꯛꯂꯤꯕ꯭ꯔꯥꯅꯦ? ꯍꯣꯏ, ꯏꯃꯥꯅ ꯆꯥꯕ ꯌꯥꯅꯕ ꯍꯥꯏꯗꯅ ꯑꯩꯅ ꯄꯨꯔꯛꯄꯅꯦ ꯏꯃꯥ. ꯀꯔꯤꯒꯤ ꯄꯨꯔꯛꯂꯤꯅꯣꯅꯦ ꯅꯪꯕꯣ? ꯅꯄꯥꯅ ꯂꯧꯕꯨꯛꯇꯒꯤ ꯂꯥꯡ ꯊꯥꯛꯇꯨꯅ ꯄꯩꯁꯥ ꯈꯔ ꯂꯥꯛꯆꯕꯗꯨꯗ ꯅꯪꯅ ꯑꯃꯨꯛ ꯄꯨꯔꯛꯂꯤꯕ꯭ꯔꯣ? ꯑꯁ, ꯅꯣꯡ ꯐꯥꯗꯣꯛꯄꯨ ꯀꯩꯗꯧꯋꯦꯒꯦ? ꯏꯃꯥꯗ ꯍꯥꯟꯅ ꯅꯥꯕ ꯐꯈꯣꯕ. ꯍꯣꯏꯅꯦ. ꯑꯗ ꯏꯃꯥꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯅꯤꯗꯣ. ꯑꯗꯣ ꯏꯃꯥ, ꯀꯝꯆꯥꯗꯣ ꯑꯩꯉꯣꯟꯗ ꯁꯥꯎꯔꯝꯕ꯭ꯔꯣ ꯁꯤꯗ ꯂꯥꯛꯄꯒꯦ? ꯀꯔꯤ ꯇꯧꯕꯒꯤ ꯁꯥꯎꯗꯣꯏꯅꯣ? ꯁꯥꯎꯔꯝꯒꯗꯧꯕ ꯃꯥꯜꯂꯦ. ꯑꯩꯅ ꯆꯥꯛꯈꯨꯝ ꯆꯪꯕꯗ ꯍꯣꯏ ꯃꯥ ꯍꯥꯏꯔꯝꯗꯅ ꯊꯣꯛꯈꯤꯕꯅꯤ. ꯏꯃꯧꯅ ꯁꯤꯗ ꯂꯥꯛꯄ ꯆꯪꯂꯛꯄꯕꯨ ꯀꯔꯤꯒꯤ ꯁꯥꯎꯗꯣꯏꯅꯣꯅꯦ? ꯃꯥꯅ ꯁꯥꯎꯔꯒ ꯍꯦꯛꯇ ꯌꯥꯕ꯭ꯔꯥꯗꯣ? ꯏꯃꯥꯗ ꯀꯩ ꯍꯥꯏꯔꯝꯒꯦꯕ ꯑꯗꯣ? ꯀꯝꯆꯥꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯗꯤ ꯑꯩꯁꯨ ꯆꯪꯉꯛꯄ ꯏꯀꯥꯏꯖꯩ. ꯏꯃꯥ ꯂꯩꯔꯤꯁꯤꯗꯤ. ꯏꯃꯧꯕꯨ ꯃꯥꯅ ꯄꯪꯉꯥꯡꯗ ꯉꯥꯡꯕ ꯌꯥꯕ꯭ꯔꯥꯅꯦ? ꯏꯃꯥꯁꯨ ꯍꯥꯟꯅ ꯏꯁꯥ ꯀꯟꯈꯠꯅꯕ ꯇꯧꯁꯤ. ꯀꯨꯏꯅ ꯅꯥꯔꯒ ꯂꯩꯕ ꯌꯥꯕ ꯃꯇꯝ ꯅꯠꯇꯦꯅꯦ. ꯍꯟꯗꯛꯇꯤ ꯏꯃꯥꯅ ꯏꯁꯥꯁꯦ ꯍꯦꯛ ꯀꯟꯈꯠꯂꯛꯄꯒ ꯏꯆꯥꯒ ꯏꯃꯧꯒ ꯑꯅꯤꯒꯤ ꯂꯨꯍꯣꯡꯕꯒꯤ ꯀꯨꯊꯤꯒꯗꯣ ꯑꯐꯕ ꯅꯨꯃꯤꯠ ꯌꯦꯡꯂꯨꯅꯕ ꯇꯧꯔꯗꯧꯕꯅꯤ. ꯏꯃꯥ, ꯀꯝꯆꯥꯒꯤ ꯃꯇꯧꯁꯤꯒ ꯊꯨꯃꯟꯗ꯭ꯔꯣ? ꯑꯩ ꯏꯀꯥꯏꯕꯒ ꯉꯝꯃꯔꯣꯏꯀꯣ? ꯉꯝꯃꯔꯣꯏ ꯀꯥꯏꯅ ꯍꯥꯏꯔꯗꯤ ꯁꯤꯗ ꯂꯥꯛꯂꯒ ꯏꯃꯥꯒꯤ ꯁꯦꯕꯥ ꯈꯔ ꯇꯧꯕ ꯐꯪꯖꯔꯤꯁꯦ ꯀꯝꯆꯥꯅ ꯑꯃꯨꯛ ꯊꯤꯅ ꯆꯩꯔꯛꯀꯗꯧ ꯃꯥꯜꯂꯦ. ꯀꯩꯗꯧꯕꯒꯤ ꯊꯤꯅ ꯆꯩꯗꯧꯔꯤꯅꯣ? ꯈꯪꯗꯕ ꯅꯠꯇꯦꯅꯦ. ꯃꯥꯅ ꯍꯦꯟꯅ ꯒ꯭ꯌꯥꯟ ꯇꯥꯕ ꯌꯥꯔꯤꯕꯅꯤ. ꯈꯪꯗ꯭ꯔꯕꯅꯤꯅ ꯈꯪꯅꯕ ꯍꯣꯠꯅꯕ ꯇꯥꯔꯦꯗꯅ. ꯑꯗꯣ ꯏꯃꯥ, ꯀꯩꯅꯣ ꯍꯥꯏꯌꯨ, ꯏꯃꯥꯗ ꯍꯦꯛꯇ ꯍꯥꯏꯌꯨ. ꯏꯃꯥ, ꯀꯝꯆꯥꯁꯦ ꯃꯥꯒꯤ ꯈꯪꯅꯕ ꯅꯨꯄꯤꯒ ꯂꯩꯔꯝꯃꯣꯏꯗ꯭ꯔꯅꯦ?